Nama soiraba amadi Manipur leikhidrabasinggi welfare scheme ama thasigi manungda haudoklagani haina Chief Minister N Birena laukthokre. Child rights gaps and challenges in northeastern states haiba hiramda pangthokiba regional consultation na angang singi hakku ngakthokina bakhanakre. Lau singubagi lamdai henba mitieng thamduna mahi marong marang kaina puthongna bahana batai haina Deputy Chief Minister Joy Kumar na phongdokre. Amasung CHC Mauna Manipur gi khwaidagi lunan ba masung khwaidagi faba community health center oikre loina na lupa lakh tara manga gi sel gi manasi phangkre. Mayam Bukurumzari adom yengbiribas Impact News ne bidyarni thinguzamna pungja se fawgi maroiba paw sing myam pisari. Chingi civil society organizations singi luchingba sing village authority ge executive sing amadi chingi khungangi luchingba sing yauna miyoi chamnga muknanga se taruk suba chingi luchingba sing inumitta Chief Minister N Biren Singh da wakat chamaga maudra mathoi thangat khre. Chief Minister na yamlaba miyamga ayuk pung Nungthil pungama fawo wari watai sanakhe masa masagi wakat singi mathakta chingi mafam singda lengaki oiba official sing leitaba madi awat pa leiriba infrastructure gi matangda wakat pukhalakhi haina Chief Minister na paumi singda phongdorakli nama soiraba madi Manipur oiba leikhidraba singi awana singa mari leinana pukhalakhi ba wakat pu palladuna Chief Minister N Birena tha asigi manungda akhanaba scheme ama haudoklagani haina lauthokhi. Alba scheme se lakliba December ahum International Day of Disabled Person ki numitta chanaba hogani haiki. Yum sanaba mateng pangbiyu haina lakhiba wakat ka mari leinana PMAY gi khudong chaba phangpham thokpa miyoi singda phanghanaba scheme se ki review meeting pangthoknaba su leple haiki. Loinana mari leinaba loisang singda chang naina karaktaba official singi mathakta explanation call tongnaba khangan khre hairi. Child rights gaps and challenges in northeastern states haiba hiramda nongmagyoiba regional consultation program amangase Chingmairong da laiba Hotel Classic Grande da pangthokre. Manipur Commission for Protection of Child Rights MCPCR amasung National Commission for Protection of Child Rights NCPCR na sinduna Manipur Government ki Social Welfare Department ki matenga loinana thauramadu pangthokibani. Thauramadu da athoiba mithungle noikiba Manipur High Court ki Acting Chief Justice and Kotesor na phongdokibada angang singi phangpham thokpa child rights ngak senabagidamak Supreme Court na tongan ba khongthang kya laurakpana maram oiraga angang singi damaktadi hiram kayada development leire angang singi chamjaba matau singbu ngakpi senbiba haibasi child rights ka mari leinaba institution khudingmakna tangai fadana pangthokpham thoi haiki. Manipur haiba state ase haukiba chahi kun kunthra gi mamangda yamna tangdu leitaba fibam amada leirami adubu haujikti haukiba matamaduga yengnarubada lamdam asigi fibam yamna fagatle maramaduna stakeholder khudingmakna POCSO Act, Juvenile Justice Act, Child Labor Act ki matangda amatta oina khangminaduna angang singbu marup oina loinaduna totna tinabana angang singi damaktadi afaba khongthang oigani haina phongdokhi. Issues relating to the Supreme Court also has been taking keen interest in various aspects, the problems, issues relating to children, because this is an area which is relatively new in the field of law. As will be discussed, has been mentioned also, the law relating to children are evolving slowly, gradually, and it is taking shape, in which various stakeholders are involved, organizations, this NCPCR, then state commissions, this then Juvenile Justice Act, the latest the POCSO, various areas the developments are taking place. Ngasi consultation program adu da sarugyakibi Social Welfare Minister Nemcha Kyuken phongdokibada Manipur gi hause koi ba phiba masiga ngasi nainakiba child rights ki topic asiga yamna chana na mari leinai matam pomna makta angang singbu ngakpi senbidrabadi future laitaba lamdam ama soidana oirakani angang singi yaifa thaurang yaudana kaidaunungda miyoiba khunai chakhat pangamloi
lamdam amabu nungaiba natraga mapangal kanba haibasi lamdam aduda lairiba angangsing adugi future gi makha yamna poli haiki loinana angangsing gi oiba yaifa thaurangi damak stakeholder punamakna amatoina hotnaduna mai pangna changsinba ngamnaba hotnaminasi hainasu minister na appeal tauki thauramadu notice the Lariba State Singh Mihut Singh, Police ki makok thongba, Mari Lainaba NGO Singh Amasung, Loga Mari Lainaba Official Kiana Sarkyaki. Every child has the right to information and the right to express his or her views and has the right to be involved in decision making affecting him or her. And children have the right to participate in the family, in school, at child welfare institution, orphanages, the media, the community, at national and international levels. Because their active participation in the society has a profound impact on all of us. VDF personal sing August amadi September thagi pithoktana lairiba thagi tolop sing ase thubada pithok pinaba All Manipur VDF Welfare Association na cherol amada appeal tawrakli. Karigumba lagliba October 13 fawda pithoktana lairiba thagi tolop sing ase pithok pidaba tarabadi mathangi numit October 13 tagi matam kaktana thabak lepagi khongjang changsilagani hainasu Jackson wa thamlakli. Numidini chumna chathagadaba National Symposium Emerging and Re-Emerging Plant Diseases in Northeast India Challenges and Strategies ngasidagi hauduna ICR Lamphel Park Complex ta hokre. Journal Chapter Northeastern Zone Indian Pathological Society amadi ICR Research Complex for Northeast Region Manipur Center Imphal na sinduna pangthokpa symposium aduga mari leinana Deputy Chief Minister Yumnam Joy Kumar na Pambi gi laina sing mapung fana ngak thoknaba hotnabada chemical fertilizer sizinabagi mahutta organic oiba tilhat hidak sizinabagi tangai fadaba lakle haiki. Deputy Chief Minister na hai lawu singu ba haibasi Manipur yauna Northeast State singi oina yamna maru oiri. Status da lairiba miyamna chananaba polam sing marang kaina puthokpa haibasi issue madi andumak oiri. Masigi mathakta mahai marongda taba til singna lawu singu bagi pothokta chaitheng amasu pirakli. Phibam asida pambi singbu kannaba hidak sizinaba haibasi tangai fadaba ama oirakli. Adubu hidak asi miyoiba khunaiga chanaba hakchangda sokhandaba tilhat hidak sizinaba haibasi miyangi apambo oirakli. Scientists singna lamdamasigi maru marang singbu hena scientific oiba mongda pothok leiba high yielding hybrid variety pothokpana lamdamasida manama singda taba til singdagi kanba ngamnabagi lambi ama oigani haina Deputy Chief Minister Yumnam Joy Kumar na phongdoki. So important thing apart from the diseases, how to take care of the diseases, plant in the right time, and that let's take good care of the plant. We should look something like a hybrid of the indigenous kind and the high yielding variety. There I think the problems of these plant diseases to a certain extent would be taken care of. Maybe instead of using chemical, can we use something, say, what do you call it, should I call it organic or some living being which can resist the same thing? National Health Mission Piba Kaya Kalp Award ki saruka moina Senapati District ki Community Health Center CHC Mauna Manipur ki khwaidagi lunan ba masung khwaidagi phaba Community Health Center amani haina lauthoki bagaloinana lupa lakh tara manga ki sel gi manaso Health Center asigi official singda Health Minister L Jayant Kumar na khutsinakre Haiba Community Health Center asi Sub-Divisional Hospital gi thak ton thokle haina su Minister na lauthokre Loinana, Imphal West ki oina khwaidagi faba Primary Health Center na PHC Mekola na takre. Haiba PHC Mekola sisu CHC gi thak ton thokle haina Minister na lauthoki. Wafam singa si National Health Mission Manipur na sinduna Jawaharlal Nehru Institute of Medical Sciences Janims ki auditorium da pangthokiba kaya kalp award yen thokpagi thoramda Minister na phongdokhibani. Ministry of Health and Family Welfare, Government of India na ingkumja lising aniga taramanga da haudokkiba award asi lunanba masung laina tina kayadagi ngakthokpa ngamnaba standard protocol amagi makhada leiba public health centers sing khangatlaga award asi pibani. Award asi fangkiba atoba district singi khwaidagi faba health centers sing adudi Imphal district ki urban primary health center Manipuri, Bishnupur district ki Laimapokpam PHC, Thaubal district ki Nongpok Sekmai PHC, Tamenglong District ki None PHC, Ukhrul District ki Jaisami PHC, Churachandpur District ki Behyang PHC ni,
Primary Health Centers sing asigi officials singda lupa lakh ani ani gi sale gi manasu khutsinaki. Commendation Award ta Churachandpur District ki Singhat PHC, Besnupur District ki Oinam PHC masung Imphal West ki Mayang Imphal PHC na fangki. Hariba award asidana lupa listing yankai gi sale gi manasu yauri. Hiram asiga mari lainana wangang bada Minister L. Kumar na Lamdam asigi health sector da lairiba awatpa masung ahoba singmen khatnaba gamen asina yamna kanna hotnari. Dr. Singh na thengnariba khulai watpa gi awaba gamen asina khangi. Mioiba moina sauningba pendaba kya lairabasu Dr. Singh na anaba singa loina bada penthokpa maga loina na nungsina loina bachangi hainasu appeal tawki. Akoi helicopter koi state ki oina laina na ba plan to sim prime minister yare amchu civil aviation company yare air ambulance so highway ab sigisi koi laina sem sari ana bigi tamutane na bigi particularly for patients living in the interior part of the hills we tamutane have ambulance ambulance ben have say kar ambulance air ambulance lai bai se macha koi hina oi dori na have tab kyam ngai enso oh ba mengal ne the right to live and have say machi manung jida yauri ba the connotation of the term right to live na have the reda akoi isi ki lu ban ben have say yago do ni na have say mase kai no mase it is part of the law ai na makhalam ne ba ko the mase akoi mong ta na ngana chase Lamdamasida mapung faba quality education purakna ba madia faba khunayama ohenna bagi khongthang amoina MSU gi thabak thauram kayada mapangal hena leihanna bagi damak MSU Bisnupur District Committee gi makhada Kumbi College da MSU wangu amadi Kumbi branch hangdokre haina MSU na cherodam da paujelakli Ministry of Textiles na Fisalonsa tawba masung weavers sing da khudong chaba kya piga dauriba hastakala sahyog civil camp Manipur su hodokre Haudopagi Tauramatuda Atoiba Mitonglen in Sarukia Kiba, MP, Dr. T.H. Maina Singna, Fisalonsagi Potok Singna, Sel Tungi Pibam, Pagat Hanbada, Achoba Mating, Oibanina, Send from Masada Lariba Singna Tabak Nintina Taubiu, Haina Fondoke. MP Mainana Makatana, Hauzikti, Handloom Madi Handicrafts ki Potok Singda, GST Yauga Daurabanina, GST Gimaramda, Kangna Bahotnagadabani, Haiki. Ngasidagi hauna thasagi tara taret fauba Manipur gi mafam tara nipan da pangthokadoriba hastakala sayog civil camp adu Development Commissioner Ministry of Textiles Council of Handicrafts Development Corporation amasung Manipur Handloom and Handicrafts Development Corporation Limited na sinduna konung lampakta laiba MSFDS ke auditorium da pangthoki Mafam tara nipan da chathagadoriba hastakala sayog shivir manungda mudra scheme gi makhada senthang piba Anoba Kusukulai Piba, Yarn Passbook Singyan Tokpana Chingba Tabak Tharung Kya Pang Tokani, Heidi. Mayam that's going to Suri Bahanagi, Kujukulai Sing, Ivedi, Tabak Su, the Sangi Kujukulai Sing, and see, I call Anova, technological upgrade over. Ivedi, Masia Quina, Boto, Botopatam, Sangi to see, Yam Tuna Botopia, but technology advancement, more than Pino, whatever. But the modern Anova tool kit and single say, Masia Pig the economy is the market economy, Purana, a buyer and seller gi, Quema, Masi Tatana, buyer seller Unava, have the possible to also posting of the Poraga, you want to make Kudong Sawa, later Kudong Sawa, the Peter Kadi, Quentori Map and Canada, Mother Kudong Sawa, the Pino, whatever. Handloom and Handicrafts Development Program Gimanung Channa Handloom and Handicrafts Delivery Scheme Mudragi matang da nomagi oiba chauba awareness program pangthokre Thoramase District Handlooms and Textiles Office Imphal East na sinduna Yumnaung Kunau Community Hall da pangthokibani Thoramase ge thoiba mitunglen oikiba Handloom and Textiles Director K Lamli Kamaina Iramdam da sajaba yongi pothok hena sizinariba makai sterasi gi senmit lon da chauna kana bapigani Iyong fi ka hena pothok tunasu miyam na sizinabidravadi mutharakani Ngasigi Thoramadu Sarukya Kiba, Ichamgi Hanagi President and Rajendrona. Lamdamasagi Pisabi Singh Yokatuna, Potok Hena Putokna Bohotna Batangai Fade. Atuba Matamda, Yumnam Kunogi Mafam Amada, Yong Pi Sanaba Mafam Sengatuna, Pi Marang Kaina Putokpa, Ngamna Bamadi, Mioi Kayatabak Piba Ngamna Bohonagani Haiki. And sang Napi Haduna, Lalonitik Tauriba Mioi Singi Kudong Chana Bagidamag, Cold Storage Samasana Bohonaragani Haiki. Kundra Pamgi Zagasi da koi cluster ama kan semgan na ba koi kan project sadana project saba manunguda ta seng namak pisabi singche
kaya yan mathawai yaurige na haibado ngasigi awareness program sida khangdoke haidana koi di laksabani hisa nusa tawrakanda aigi imung munung simadi pata padana hinge haibado madu hek tajabada koi office ki thabak suri khurimak sigi hek mahi yan baido adune koi pangjagdore se ai loan su phanam pi re ai green out phanam sare hojik su sidai koi saruyen gi khunda pamda ma soi sari aduga ai loan su dum ai nefi dagi tawrai mayam gi angam mateng pangi aduna masigum mayam se ai kolosore sama sang lai khaba manipur lai ngak se ko adu matik law ga lai ai uyum pong nong sum tiger kem tare kun som dadi thak su farmer se adu matik lai mayam si yenga kanda aduna ai sugoi soiduna kolosore se joi mathang sei di ai saba hogadra ngamgadra nei hon khanjai. All Manipur Women Social Reformation and Development Samaj amadi Churachandpur District Nupi Samaj ka punna khutsam naraga Maira Paibi Singna Loramba Thaudang amadi Hauziki Matamgi Nupi Singi Honglakli Balam Chat Sajat Fizet Takset ki matangda khana nainabagi mifam amangarang famkhre haina AMWSRDS na thadorok puchero amada khanglakli. Churachandpur District ki manung chanba Sagangbu Subdivision amoina lauthokna ba demand tawraduna thuba matamda thabak ton thoktrabadi akan bakhongjang changsilagani haina Demand Committee for Creation of Sagang Subdivision na Manipur laingakta akan bawafam thamlakli. Manipur Press Club ta Pawmi Singh unabada committee asigi chairman Jamlen Lungdim na haikibada 20 Sagang ADC constituency ki manungda lairiba khunja sing ase haukiba chahi kayadagi Manipur laingak na miyeng changbi dabana aduki matik sothaduna lairi masigi maroiba maramdi Shamulam lamda kumja lising amaga chamapan marfunipan da hangkiba Tribal Development Block na mathau tawdana laibadagini haiba block ase ingkumja lising amaga chamapan mawdrahum doida sabaloi sinduna sangakhrabani adubu chahi kunthra romase thabak tawdana lakpani Mathau tawdabana maram oiraga Churachandpur town da hongkhibadagi miyamda chawkhat thaurangi kanaba amata phangdana lakhibani miyamna chawkhat thaurangi khudongchaba thengnari khudongchadaba thengnari ngai cherakasida kanaba pidraba Shamulamlam Tribal Development Block pu laingang na upgrade tawgani haibasi maram chade upgrade tawbagi mahutta Sagangda anoba subdivision ama oina thambiyu hairiba mafam ase subdivision ama leibada changadaba infrastructure watana lei Hauzik oina hospital bazaar ranger office school na chingba matik chana leirabani madugi mathakta police station amasu hangba yabagi khudong chaba leire masida natana Sagang hariba mafam asina khul kayagi center point oibana subdivision oina thambada matik chai miyam gi apamba si athuba matamda leingak na tabiduna thabak ton thoktrabadi akan bakhongjang changsenaba sem sare haiki Samulam lan TD block inaugurate toramasi 1980 da torami adai building construction sina 1993 da loiselam khre adagi function sina block da function tawdre Churachandpur oina function tawduna leire masina mayam si yamwai prajagi mijam gi jinglaga government mai kai dagi soidna Sagang sida subdivision si hangbio haisine kai gumada Sagang da hanglak te taradi ekhoi committee sina prajaga manaraga karamai toraga kongjang sangsilaga masi athubada hanganaba hangdri phausi ekhoisu kongjang sangmaya mahai changsingani haibasi hoi community mai kai dagi aina mayam rakta haizari Mihura moina miyam gidamak chama chumba tawningi ayetba thingba kayana thabak thorong kyada chaitheng oiri haina CAF and PD Minister Karam Shyamna phongdokre Wafamasi ngasi thasagi tang manga dagi leptana chatharakpa Right to Information Week celebration loisinbagi thoramda phongdokibani thoramasi ga thoiba mithungle noikiba Minister Karam Shyamna makhatana phongdokibada miyangi mihut singna transparency amadi accountability lairaba matamdata chakhatpagi lambi se masa matumta lakchagani miyoiba haibasi khwaidagi arona thup tawba masagi oijaba thiba jiba mani Politicians singna amuka hena arona thup tawi arona thup hengaliba makai chawkhat khongthang thinthagani haiki chawkhat thaurangi damak mihut singda tharakpa senfam sing arona thup tawkhibagi damak RTI tharakpani phongna phajana tawragabu RTI gi mathau takhigadra RTI activists singna selection gi matamda safong lakpagi mawongda uribasi tawbiganu miyamgi seba tawbani haibigi wakhalonda kathokpa changi haina mahakna phongdoki Manipur Information Commissioner Sinduna Palace Compound Laiba Lamyan Basangle the Pangthokiba Thauramadu Manipur Electronics Development Corporation Limited ki Chairman Oriba Hianglam gi MLA Dr. Y Radheshyam Su Sarukyaki
नुमित तरुकनी चुपना चथरक थौरम असिगी मनुंग चन्ना थासिगी तांग मापन पांगथोकपा क्विज कॉम्पिटिशन दा मकोक मथंग ताख्रबसिंगदसु ngasi manamathum yanthokki Nauna Senkiba Jiribam District Government School Sing the Yamlaba Mahiro Sing the class Tauramba Tengnabada Education Minister Thokchom Radhesham Singh na Apen Bafongdokre. Adubu school sing asigi pibam pattana lairamba madi lambi thongi pibam su pattana lairambada nungnang bafongdokre. School sing asibu renovate tauba madi henba temporary classroom saduna class taubada apanba oihandabana Education Department ki maikaidi khwaidagi ihan hana taugada bathabak oigini haina minister na fongdoki. Arapam from the posting lak poja sing yenglaga atopa department ki employees singa punna laiminaba yaba composite quarters sing sabinaba center da propose tawani hainasu thazaba piki district asigi oiba piba mama disco sing asigi matangda chief minister ga su tanagani haina minister na makhata ki minister na khongtera sida Choto Bakra High School, Boro Bakra Higher Secondary School, Ahmedabad Government High School, Jiri Ghat High School, Jiri College Amadi, ITI Jiri ki fibam yangsin ki. Matang sois the break am logzage Manipurum ti malengi tongan pe ipaw single na khoi break ti kam thuna hanjarake impact news fu meeting tatan lebio. Mayambo muka na taram nok chori bulletin sige makhata ba paw myam ta pizari. Manipuri han hanboy na chinga mathak yumnam lekai lai koluptagi yumnam Rajendra Singh da Ministry of Social Justice and Empowerment apiba Vayoshrestha Samman National Award for Senior Citizens 2017 piduna ikai khumnaba utlakle. Creative Arts की कैटेगरी की मखाद पिरकपा मना से अक्टूबर 8 दा न्यू दिल्ली के विज्ञान भवन दा पांगथोकपा अचंबा थौरम अमदा इंडिया के प्रेसिडेंट रामनाथ कोविंद ना युमनाम राजेंद्र सिंह दा सिनारखी बनी मना सिदा साइटेशन अमा मेमेंटो अमा मसुंग सेल ओइना लुपा लाख अनि मखाई की सेंफम यावरी युमनाम राजेंद्र ना थिएटर की लमदा डायरेक्टर अमसुंग राइटर अमा ओइना मतम कुइना दगी लौरकपा थौदांग अदुबु सखंग बोइना अवार्ड से पिरकपने Panbayai Creative Art category asida Chaliba Literature, Theatre, Cinema, Music, Dance, Painting, Sculpture, Madi, Photography na Chingbagi Lamda, Artist Samana Lorpa Thaudang Adubu Sakhang Boina, Awarasi Piduna Lakibane. National Postal Week 2017 gi saruka moina Superintendent of Post Office Imphal na sinlangduna ngasi Bawuparada laiba Post Office ta Saving Bank Day pangthokre. Hariba National Postal Week 2017 ase ngarangdagi hauna laibak pumbada haudokibani. Thauram asigi nakalda wangangladuna Superintendent of Post Office Imphal ke Ibom Chana Miyambu Small Saving Bank ki makhada lairiba scheme singi matangda khanghanaba madi sel tungsin bagi hainabi thamhannabagi pandamda thauram ase pangthokpani haiki hariba thauram ase October 13 da loisingani village level bawda lakadaba to the far flung places aduba nugen corners da thamnanaba banking si thamnanaba kana honabani madu akoina masi project sibu kariyana haige habisida rural information and communication technology hai RICT si masesida village level da branch post master ama mangonda handheld machine lama pigani harbai handheld machine sigi through da banking gi thabak mayam am sathagani Wangoi Assembly Constituency ke MLA oinam lukhoina luching dunang ase Assembly Constituency se ke manungda laiba Health Care Institute Sing Yangsin Kre ngasigi Yangsin kongchara duda Health Director Dr. K Rajo staff singsu sarukyaki Temasina hyang thangda laiba PHSC Samurogi PHC amadi Wangoi gi CHC Sing hakthengna Yangsin ki kongchara duda Hariba Health Institute Sing asigi awara passing ubada MLA amadi Health Director na nungaitaba fongdoki adubu Mathau ningthina tauba ubada nungaiba su fongdoki Health Director Dr. K Rajo na fongdoki bada Hariba PHC amadi CHC sing asigi manpower amadi khutsu khulai singi award pasing asi yamna thuba matamda men sinaba honagani MLA olukhoina fongdorakpada wangoi gi CHC asina koliba periphery asi yamna chawbana masida anaba yengba lakpagi masing su yami
CHC asiga warapasing ase director gi level da hotnaringai cherakta hena khumang chausinaba higher authority da su taksin ngani haina MLS na makatarakli ida wali bas maina atai da su khar khar walam ngani haibagi idea da model oina khoi yengjabani wangoi sida yam phajana function toramba patient attendance nomba da cham ko kun yengamba x-ray leba adagi khoi gi immunization phajana toramba water phajana delivery cases sing ji phajana maintain toramba adagi dental gi section da casualty gi section family planning gi section da phajana tawba OST centers da phajana function toramba si khoi gi local gi MLA yamna thawa yawbasi ubada aina participate tawduna matung injarga yaujabani koina angamba sakti waliba RKS ki waliba asagi karigi mathang mathang award player bisingje ai yaring mekhatsana mohana jage haina phongtokse khoi mafam ahum sida chacharubada award pa yamna mak natraga su dum khara khara walamba khara khara dum darkar leibada available oidaba sing khara si director masamaka yaorga khoi visit tawjabada phangjare director na so hoje haibi khibaduni yari makhai director gi level da ngambaduna director na solve tawbigani haidana director na ngamdaba level duna higher authority gi oiragana kendra sigi MLA ama oina higher authority da ene prost tawjaraga tanajaraga choidan tawbirakani haina chu khanjai ngase yukpung tara tabaduaida DM College of Commerce ki complex ta hand grenade amalaire haibagi pau fangbadagi police na thiba humbagi thabak jathakre sakhangdaba singna langsilamba yai haibagi pau fangbadagi Imphal West ki police team mamana College of Commerce ki gate hek changfam da leiba auditorium hall da tainaba mafam singda langsilamba bomadu leibra haina thiki adubu Indian made hand grenade ki part amadi mafam aduda taduna leiba thengnarakhi Police na makatana thikibaga loinana paw asi piba fawbada hand grenade adu phangbagi pawdi leitre Haukiba October 9 da pangthokiba Kolkata Manipur Bhavan gi staff kun lawagi interview da Manipuri nataba senga sigelenga asina saruk yahan khiba haibisi lamdam asigi yelhomi singbu nam thanaba sinba thaurang makhacha tharakpani haina Joint Committee on Inner Line Permit System gi students wing na lawi maramaduna masigi wathoga se numit mangani gi manung da sengdok kadabani haina students wing na cherolamada checksin wa thamlakli Lamdamasigi amata ngairaba mayek oiriba maitai mayek put chawkhatnaba hotnariba maitai mayek research center gi makhada maitai mayek ki diploma course toriba mahairoi singe certificate yanthokpagi thoram ama ngasi Manipur Press Club ta pangthokre kumjale sing amaga chamapan humdrani thoidagi maitai mayek tambiduna laklaba lubasina sinduna ngasi pangthokliba certificate fangliba mahairoi singasina diploma course asigi humfu suba batch ni hairi Handak pangthokiba manga suba general panchayat election ki makhada Imphal East ki 5 kontha khabam 6 laifam khuno 7 kairang khomidok 10 top nauria 11 khetrigau 13 basikhong amadi 14 uchekon jila parisat ki bhot masing thiba lagliba October 13 da DC office complex ki gymnasium hoda pangthoklagani haina Porompat ki SDO na thadorok cherol amana khangalakli Table tara mari sizinaduna ward member amadi pradhan singh mathang mathang ascending order da vote masing thigani haina cherol sina khatari Kakching Higher Secondary School da Let's Stand Against Substance Abuse Hiram da wakhal taminabagi thoram ama pangthokre Thauramadu All Manipur Students Union MSU masung Coalition Against Drugs and Alcohol kadana sinuna pangthokibani Mahailoi sangasigi oja amasung mahiroi singna wakhal taminabagi thoramadu da sarukyakhi Thauramadu da wangangloi oina sarukyakhiba singna aikhoigi khunai asida nisa sizinabana ahallamanda nattana mahairoi oiriba singi punsida chauna kaiba piriba si mayam punna thengnaminaba mathau tai haiba wafam thamnakhi Tamenglong and Longmai None District Citizens Welfare Nangase Yuk Tamenglong Assembly Constituency ki MLA Samuel Jandaiga mifam ama pangthoklaba matungda National Highway 37 da hayeng tawgani haina tawramba blockade adu nakalani na yanaba purakpadagi handokle haina Tamenglong and Longmai None District Citizens Welfare Forum na thadorakpa cherol amana khangalakli
लोन थिंख्रब लालहौलो प्रीपाक प्रोगी निफुमाथोई सुबर रेजिंग डेगी थौरम लोबसिगे CHQ, STF, NCTF, B1, B2, B3 अमसुंग B4 गी मफम सिंगदा पांगथोक्ख्रे हाइना लोबसिगे पब्लिसिटी सेक्रेटरी एल सुनील ना चेरोल अमदा खंगलकली CHQ दा लुप की चेयरमैन नथोइबा मिथुंगलेन ओइदुना हौजिक मणिपुर खुनाइदा सोकचलकलिबा फिबम सिंग अमदी अतै हिरम कयादा मचंग ओइबा वाफम क्या थमकी हाइना चेरोल असिना फोंगदोरकली लोइनना बेस एरिया 2B2 दा पांगथोकिबा थौरमदा वेश्यागी यावलुक तरागी लुचिंग सिंगना सरुक याखी हाइरी थौरम अदुदा रेड आर्मी के चीफ ऑफ आर्मी स्टाफ ओरिबा एन राकेश मितेना थौरमपु NSCN के गी नागा आर्मी की कमांडर इन चीफ ओरिबा जनरल TH कुमचोकना अथोइबा मिथुंगलेन KLO की चेयरमैन जिबोल सिंह कोच PDC के चेयरमैन JK लिजांग NDFB के जनरल सेक्रेटरी B फेरिंगा अल्फा आई के असिस्टेंट जनरल सेक्रेटरी जिबोल असोम NLFT के ऑर्गेनाइजेशन सेक्रेटरी सचिन बोरोक RPF PLA की ACAS अंगानबा MPA UNLF की CO वाखैबा MYL KYKL की CO रघुनाथ MFL के CP की CO कबुंगाकपना मिथुंगलेन ओइना सरुक याखी हाइनसु चेरोल सिनेमा मखा तारकली चलिबा अक्टोबर थासगी निपान इम्फाल जिरिबाम लंबी के खोंगसांग खामदुना लेबा टाटा ट्रक अनि मई थाखिबगी थौदोक मरी लेना ngase थौबाल बाजार दा लाइबक थिरबा ट्रक अमगी ड्राइवर ना लेंगांग मतेंग पांगबिनाबा अपील तौरकली पाउमी सिंग उनाबमदा लाइबक थिबा थौदोक अदु नंगलबा यारिपोक मालोमदगी मोहम्मद सनायाइना फोंगदोरकपदा थासगी मंगादा इम्फाल दगी जिरिबाम तमना चटपा लंबीदा नुंगबादा बनलै हाइदुना खोंगसांगदा खामदुना लेरिङैदा मसक खंगदबा मियोय कुनलोम लाक्लगा ट्रक गाड़ी अनिदु मई थादोकलमनी मोहम्मद सनायाइना थौरिबा गाड़ी अदुगी मपुगी मिंगना मोहम्मद अमीन रजिस्ट्रेशन नंबर ना MN05C 1570 अदुगा ट्रक अमना तमेंगलोंगदगी हरिंदर कौबा अमगिनी रजिस्ट्रेशन नंबर ना MN01 8695 नि ट्रक अनी असी मई थाबदा नतना मखोइबु फुबा चैबा अमदी मखोइदा यावबा मोबाइल अमदी सेल सुमुंबिखी हाइरी थौदोक अदुदा चेनरबा मियोय सिंग अदु लोगी मतुइना चेराक पिबियु अवाबा तारबा गाड़ी मपु अमदी ड्राइवर सिंगना मतेंग पांगबियु हाइना लेंगा की पुंगनिंग चिंगसिलकली मणिपुरी साहित्य परिषद मेघालय की 13 सुबह एनुअल कॉन्फ्रेंस कम लिटरेरी मीट हौखिबा अक्टोबर 8 अमसुंग 9 पांगथोखरे थौरम अदुदा मणिपुरी साहित्य परिषद मेघालय की प्रेसिडेंट येंखोम केबी सिंहसु सरुक याखी कॉन्फ्रेंस असिदा अवांग नोंपोक लमदमदा लैबा अइबा सिंगना सरुक याखी सेमिनार यावना टेक्निकल सेशन बुक रिव्यू मदि सैरेंग सैदिनबना थौरम अदुगी मपुंग ओइबा मचल सिंग ओइखी मुनिस निंगथौजमना इबा मैतै चिंजाक अमदी एन नीलमनीना इबा अंगांग सिंगी नुंगाइबा वारी कौबा लाइरिक अनि सुफोंखी लोइनना परिषद के सोवेनर मंगागी 13 सुबा एडिशन सुफोंखी मोरेगी वार्ड नंबर 2 गामनोम वेंगदा इंडो म्यांमार लेबर यूनियन के ऑफिस अम हांगदोखरे यूनियन के ऑफिस अदु इंडो म्यांमार फ्रेंडशिप चैम्बर्स ऑफ कॉमर्स मोरेगी मिटिंग मखादा हांगदोखिबनी IMFCC की प्रेसिडेंट HS बेंजामिन ना हांगदोखिबा लेबर यूनियन के ऑफिस अदु भारतीय मजदूर यूनियन ना एफिलिएशन तौबनी थौरमदुगी मनुंग चन्ना यूनियन अदुगी मेंबर चहुमदा लेबर कार्ड सिंग यंथोखी IMFCC म्यांमार लेबर यूनियन की लुचिंगबा अमसुंग मेंबर सिंगना थौरमदुदा सरग्याखी एग्रीकल्चर टेक्नोलॉजी मैनेजमेंट एजेंसी तमेंगलोंग न सिंधुना नोमगी ओइबा फार्मर्स एग्जीबिशन कम फार्मर्स साइंटिस्ट इंटरेक्शन की थौरम अमा तमेंगलोंग डिस्ट्रिक्ट के लोंगमाइदा पांगथोखरे एग्जीबिशन अदुदा कम्युनिटी इंटरेस्टेड ग्रुप अमदी 7 फार्मर्स इंटरेस्ट ग्रुप ना स्टॉल मापन हांगदुना तोंगान तोंगानबा महै मरोंग कया पुथोखी थौरम अदुदा नोनेगी SDO असगर अरजातसु सरक्याखी ngasi nomagi sanabagi pauda Manipur Police Kwaski Sentinel Inter-Unit Football Cup 2017 Thawbal Kakching District Police Team na winner oikre Chief Minister Nongthomam Birena Under 17 World Cup Tournament ta India ki performance ta apen phongdokre
State asigi football potential khangna World Cup venue piramdabada nungaitaba phongdokre. Manipur Police Department is Sindunani Suba Manipur Rifles Battalion ground at Chatharakpa. Manipur Police Kwaski Centennial Inter-Unit Football Cup 2017 ki final match ngasi Thawal Kakching District Police Team amadi Imphal East District Police Team ki marakta sanaki. Ngasi sanaki ba final match hawdokpagi thoramda sarkya ba Chief Minister Nongthumam Biren hai. State asigi football sanador singi khanna leingakna season khudingmak season aba yaba AstroTurf thaba Phil ahum atuba matamda saragani haiki. Nakal amaromda Manipur Police na sinduna pangthokliba football tournament asina police personnel singbu masamau phana thambang ngongani haibaga loinana inter battalion tournament ama pangthokpagi tangai fadaba lai haina sufongdoki. Chief Minister na Police Department na matam khara sida micham prajaga afaba mari ama sagatpa ngomkhiba sida apenba phongdoki loinana Makhatana Police Department na miyang afaba mari ama sagatna ba appeal tawki. Ngasigi tharomadu da sarugyakiba Sports Minister Letpau Haukipna Police personnel singi oiba football tournament ama seliba simak yamna afaba khongthangni haiki loinana Police personnel singi sana khotnabaga mari lenaba thabak thoramda Sports Department na ngamba mateng pangani haiki Banba yaba amana Police Department na sinuna pangthokiba football tournament aduda punna team kun marina sarukyaki Karigidamata Manipur the host piramdrino sini any game am to worship karigi host the holam dino ingon yam pen the power all in the football federation the hangmane karigidamata no ground to shame with the me extra up thaba thataruk to thaye sumaina FIFA ki world cup ama akhoi na FIFA under 17 se akhoi host tawre tuli Manipur se khwaidagi player puthokpa football gi smile leibani na moida ama ta daba yade adudi field se moire lori ne che Guwahati da di tari Guwahati the field same amaga koi Manipur ka same moiduna hai beni da police team si am pharam mane hujikti ai lik amala ko sida koi police mi si yaw bungam drabra ngam ibra imadu ma yam ko khangre police ki team bam phajana semba adu inter battalion sahi gi tawba masina koi physically koi da dum all the time koi momentum dum leigani adu ga koi gi masel gi mark su coordination leigani All Manipur Football Association Amfana Sinduna Mamang Thadagi Chatharakpa Taranithoi Suba Manipur State Licking Ase Mapal Kangjai Sanaki Bahanba Matchda Klasa Kainona YPHU Lalambungu Panjal Ahom Sinoda Maitiba Pikre Loinana Anisuba Matchda Neroka FC Sangakfumna Sagolban United Pupanjal Ahom Sinoda Maitiba Pikre Klasa Kaino Mai Pakpagi Panjal Singadu N Sushil Kumar Jerry Onesmus Pulam Temadi HP Abungna Chankibani Anisuba match sanakiba Neroka gi sanaroi Y Gopina penalty ama yauna timmasigi mai pakpagi panjal ahumak janke Neroka FC amadi Sagolban United ki match sanaba loirakpa matam aduaida referee ki decision da pendaba khara leibadagi match adubu yengba lakiba babok singna referee da khut thana ba horakpadagi ngaihak charangna bathoki loinana charangna baduda camera namluba paumi singdasu camera number yaroi haina ki halakhe Tungda police ki team amana irang adu laksin ki Taruk Suba Mangsa Tabam Iboyaima and Punyavati Memorial League Kam Knockout Kang Kendra Wise Kang Tournament ngase Khundrakpam Kendra na Ya School Kendra bu Panjal Kun Taramathoida Maitiba Pikre Singzamai Kangkuna Sinduna Singzamai Chinga Mathakta Laiba Singzamai Kangsang the Pangthokiba tournament asigi makhacha tharakpoina Hayeng Singzamai Kendra A amadi Singzamai Kendra B na lamba tongnaragani Arabida bulletin asigi headlines amhuna miyanda thamsake Nama Soiraba Manipur Belay Kidrabasing welfare scheme Mathasi Manunga Hodok Lagani Haina, Chief Minister Nongtomam Birena Laukokre. Child rights gaps and challenges in northeastern states have Hiramda Pangtokiba regional consultation na Angang Singi Hakungak Tokina Bakanakre. Lau Singu Bagilamda Hen Bamitiang Tamdana Mahi Marong Marang Kaina Putonga Bahana Batai Haina, Deputy Chief Minister Y. Joy Kumar na Pongokre.
amasung CHC Mauna Manipuri khwaidagi lunanba amasung khwaidagi faba community health center oikre loinana lupa lakh 15 gi sel gi manas phangkre